Malem pumbada pangthoknabagum state asidasu leave no one behind haiba thimda World Food Day gi thoram pangthokre. Manipur nungsi bagi wafam phongdokpa khaktana Manipur nungsi haiba yaroi. Tawthorakpa thabakna takpa mathau tai haina kai samthonggi MLA Nesikan sapamna phongdokre. Amasong Manipur Women Foundation gi manga suba state level mathematics and science competition namthak oiramle thawong asida mahiroi amadi guardian sing kham thengna pena khidre. मैं बुखरुम जरी अदम नेंगबी बस इम्पैक्ट न्यूज़ ने आई खांगन मम थोइनुहेनबी हौजि पुंजा से फावबगी मरोइ बपाउसिंग म्याम दे पिजरी मालेम पुंबदा वर्ल्ड फूड डे पांगथोकनाबगम स्टेट असदसु एग्रीकल्चर डायरेक्टरेट न सिंदुना वर्ल्ड फूड डे गे थौराम पांगथोखरे एग्रीकल्चर डायरेक्टरेट न मपुंग ओइबा थौदांग लौदुना लमदम असिगे तोंगान तोंगान मफम सिंगदा लैरिबा लौमी सिंगा पुन्ना चटमिनादुना लमदम असि चिंदाक तमिपाल तांगदबा मफम अमा ओहेलसी हाइना डायरेक्टर एन गोजेंद्रो न फोंदोखरे संजन थोंगदलैबा एग्रीकल्चर डायरेक्टरेट के फार्मर्स ट्रेनिंग हॉल दा लीव नो वन बिहाइंड हाइबा थिमदा पांगथोकिबा थौरम अदुगा मरी लैनना डायरेक्टर गोजेंद्रोना मालेम गे खुदोंग चादबा कयाना मरम ओइरगा मिपुम खुदिंगमकना चाननबा चिंजाक मरांग कायना फंगहनबा असि सिंगनबा अमा अदुमक ओइरि सिंगनबा कया लैदुनासु लौमी सिंगना यामना वाना होनदुना मियामना दरकार लैबा चिंजाक पुथोंगनबा होनरिबा असिमक यामना हेना पुकनिंग थौगतनिंगाइने स्टेट असिगी ओइना हौजिक फावबदा एग्रीकल्चर डिपार्टमेंट ना लौमी सिंगा चटमिनादुना चाना थंगननबगी पोटलम सिंग मिपाल तांगदना पुथोक्तुना मियामदा फंगहलिबा असिमक यामना नुंगाइबा वाफमने मखाताना डिपार्टमेंट असना मरुइबा थौदांग लौदुना लौमी सिंगदा मतम मतमगी ओइबा दरकार लेबा इनपुट सिंग मतम चाना फंगहनबा स्टेट अमदि सेंटर गी मखादा पाइखलिबा लौमी सिंगी याइफा थौरांगी ओइबा स्कीम प्रोजेक्ट की कानबा फंगहनबा चंगे हेना मॉडर्न ओइना एग्रीकल्चर इनपुट सिंग लौमी सिंगदा खंगहनबा ट्रेनिंग पीबा चंगी हाइखे थौरमदुदा एग्रीकल्चर डायरेक्टरेट के एडिशनल डायरेक्टर तोदिनांग पानमई डेप्यूटी डायरेक्टर एन नीलमणि ए.के. चित्ररंजन याउना डायरेक्टरेट असगी मकोक थोंगबा ऑफिशियल अमदे स्टाफ सिंगना सरुक याखे डिपार्टमेंट सिना बिसोइसिदा अखंग अहि मयाम यावरगा करंबा मवोंगदा चाथोक से हेंगल हनसिगे फोथोक से हेंगल हनसिगे नत्रगा एनी क्रॉप से हेंगल हनसिगे से अखोइना लीड रोल लौफम थोई अखोइना लीड रोल लौद्रगदी साइगे मिसिंग हेंगलैबा चिंजा की दरकार ताबा डिमांड से नोम नोम हेंगलकपसे अखोइना पुथोकपा ngamoi अदना अखोइना पुथोकपा ngamnabay damukta अखोइना लौमी सिंगसिदा मतमगा चुनाबा अप टू डेट ओइबा टेक्नोलॉजी पुथोगा अखोइना मखोइसे मतम चाना ट्रेनिंग पीबीबा मतम चाना मखोइगी इंसेंटिव पीबीबा सरकार न थारक पुनमक्से मयाम हानदसुम तौबिरी पुनमक्से मयाम न फजना मवोंग ताना ताना तौरकांदा अखोइगी मणिपुर सिदा चिंजा की अवाटपसि लैरोय Manipur Cultural Integration Conference MCIC gi yangkhaitaruk suba foundation de ga loinana fortified rice ki matangda awareness program ama palace compound gi thangkapat laiba MCIC complex ta pangthokre thauramadu saruk yakhiba social welfare department ki joint director Banti Konthaujamna apunba Manipur ama sagana bohanabada Manipur Cultural Integration Conference na lauduna lakliba thogdang singbo thagat phongdokhe लोइनना malnutrition लेतबा मसामो फबल लेबाक अमा ओइहनबगी पांदमदा प्राइम मिनिस्टर नरेंद्र मोदी ना पिकलिबा अंगांग सिंगदा मची ओइब चिंजाक फंगहनबा पाइखतखिबा पोषण महा अभियान अमसों fortified rice na piriba kanaba singi matangda wafam kaya phongdokhe थौरमदुदा फूड कॉर्पोरेशन ऑफ इंडिया FCI डिविजनल ऑफिस इम्फाल की मैनेजर ए खोमैना रिसोर्स पर्सन ओइना सरुक यादुना fortified rice की matangda वांगांखे थौरमदुदा अंगनवाड़ी की वर्कर अमदी हेल्पर कया सो सरुक याखे मणिपुर कल्चरल इंटीग्रेशन कॉन्फ्रेंस असि करी तौगे हाइबसि मादी मपानदा थोक्तबा मादी बिहाइंड द सीन दा लेरगा मणिपुरबु काइदनबा चिमी तमी अमत नुसना लेमिना होनबदा अदुगा कोइगी मणिपुरदा लेरिबा तोंगान तोंगामबा कोइगी कांगलुप इजाति मैमसी इकोनॉमिक की डिस्पैरिटी लेतबिदा चिंग तम मफुम खुदिंग मफ डिस्ट्रिक्ट खुदी मक्ता चाकुप पथोंग माननबदा अचौबा थौरांग लौरिबा अमनि हाय थमजगे खुदम ओइना कोइगी मणिपुरदा लेरिबा कोइगी रिम्स मणिपुर यूनिवर्सिटी कोइगी सेंट्रल एग्रीकल्चर यूनिवर्सिटी जे
Manipur Polong Honabada, MCIC, Yam Loki Villay. Sangai Adoption Program gi manung chana Sangai Express ki maike degi Manipur Geological Garden de lupa lak manga lising yang kaini thoi ga chatret ni fu mari gi senfam khutsena kre Manipur nung si bagi wafam fongdok pa khaktana Manipur nung si haibadi aranba oigani Manipur nung si haiba khangnaba thabak tawba ama changi haina Sangai Express ki owner amadi kai samthong AC gi MLA Nisikant sapam na fongdokre Sangai Express Office to pangtho ki bathoram amada MLA Nisikant na Sangai Adoption Program gi makhada Manipur Geological Garden the Lady Bas Sangai Singi Chahi Amage, Chana Tanganabagi Potlam, Lane and Abalupa Lak Manga, Listing Yankai Nitoiga Chatret, Nifu Marigi Sen Pharmacy, Check Oina Manipur Geological Garden Gi Director Oina Thaupuriba, L. Biramangol, Amadi Chief Conservator of Forests Wildlife, L. Joy Kumarna Kutsinake. Thoramadu Lenan Nisikant na Miam gi Seba Tauzariba Sangai Express, Haiba Farm Asi, State Asigi Sa Oriba Sangai Asigi Maming Lauraga, Miam na Thonbira Kibamingni. Mahaki Farm Asiga Sangai ga Lainari Bamari, Luinana Malimgi Oina Critically Endangered Oiraba, Sangai Asi Kanbada Sangai Express Kiso, Thaudang Lay Khanna, Sangai Adoption Program Asi, English Singani Taramapan gi October Thadagi Haurakpani Haike. MLA asina makhatana Manipur Geological Garden the Sangai gi masing khara hantarakle haina tabada nungai ba amadi henkalakle haina tabada nungai ba amadi apian ba fawi Sangai Express na paikhalakliba Sangai Adoption Program asi makhatana paikhat khigani Manipur Geological Garden gi official singna su kanna hotna biduna Sangai gi masing henkanna bo hona biu haina pauzen ki Thauramadi da Sangai Express Manipuri ge editor Khogendra Khomdram yauna Sangai Express ke staff singna sarukya ki 99% came to Manipur dong so ngang lay doon aduna ay motadi ay na ako'y na Sangai Express na sum hawdok ni sisu mina pamba maming ni ako'y na khan given nate ako'y reader da hanga taw give ni adumay taw dana ay di Sangai continental chakre mina Sangai haiba Sangai da second name mal hay ko ay ngonda manung dagi satisfaction yaujay si taw da ako'y Sangai Express ki site ki immensely satisfying hay tare Sangai Express ki site ki sigi keno se adoption program se adum punsi chupang ngamba oi jage aduga masing khara hingat na taw je Miyam gi mihodoriba MLA amadi MP singna constitution na piriba fundamental duties sing thabak oina pangthoklaba matamda lamdamasi chawkhat pangamgani haina Manipur People's Democratic Front MPDF ke secretary Sapam Samungong na fongdorakli Manipur Press Club ta paumi singa unabada Samungong na chahi 39 amadi masigi mathakta leiriba voting right leiriba miyam na Khallaga Thagat Kiba Mihud Singna Miyam gi Yaifanaba Thabak Tawraktaba Matamda voting right leitriba angang singda awachai theng piba haibasi angang singi right khongaunabani Maramasina voter oiriba singnasu masagi thodang masak khangna thabak pangthokpaga loinana tunglam chatta apaba amadi chawkhatpa Manipur ama semhaunaba miyam punna honnaminaba mathau tare haina fongdorakhi Article 51A the high river fundamental duties haibado madui koi thabon on thokpa tai Manipur praja sing adegi high river mayam sing se masina on thoba matung dadi koi afaba Manipur amu oini bo thada be singdune MLA MP khala thadara aluga moina pendrabani haidani strike tawba degi joja tawba mayam singsina MLA khanbagi hak phangdriba sahi taruk tagina sahi tarate phaugi angang singse seida disturb tawai base Bharat Samvidhan bu violate tawani 10th amadi 11th IRB recruitment takhalaudraba candidate Lising Mari ga Jamapan Kun Lemna Manghaloi Thabak Pinaba Khongthang Lokhatpa Haure Haina Bharatiya Modi Army BMA gi National General Secretary Dr. Adim Pamaina Fongdorakli Matam Kuina Namsinduna Lakiba recruitment asida mai pakhaudraba candidate sing asi nataba lambida chatkibagi oithokpa leibana makhoibu kannanaba BMA na khongthang asi laurakpani haina mahakna thajaba pirakli Mahana Makha Taraduna, Kalhodaba candidate sing Asigi Marakta Tabaktoba Yabagi Chahi, Hendokiba, Amadi Atopa Sinpam, Yang Hodabana, Ning Bakaiduna Leiba Kayane. Hiramasigi Matang the BMA gi Luchinba Singh, Kupna Khanare, Atuba Matam the BMA gi National President Unabagi Damak, Mahag Delhi gi Damak Infal Thadok Lagani Haike. BMA gi National President Razib Ahuzana, candidate sing Asibu, Kannanaba, Lokhat from Thokpa Khongthang, Lokhat Kani Haibagi Thazabasu, Pirakle Haina Mahakna Fongdorakli.
10 and 11 IRB की recruitment दा यावखिबा लिसिंग तरुक सात्रेट का यंखाई की मनुंग अदुदा लिसिंग अमगा सानिपान का कुंट्रा असिसी थबक फंग्रे अदुबु लेमहौरिबा लिसिंग मरी सामपन की कुन की पुंसीसी अखोय मांगहनबा यादे हाइबिरंदा रीजन हाइदोक पंगमद्रगा सही मरी मंगा नमसन खरगा ngасai as academic age bar oikiba tabak ingkhang taw hogdaba matam sumang howa khallakadra haina ngairaga leiba matamda aduna in khalaiba tamgi singgi naharon singsi aranba lambi da satkhidana makhoi singsi kramaina shape tawgani haibasi Rajiv Ahuja ji Bharatiya Modi Army gi national president ga central leader kharaga khoi tanaraga masisi kandaba ya Matang sai break ma lagzage break ki matung dai India amadi malim gi hauzik lediba COVID-19 gi update ki pau amadi Manipur ama sumalung ge tonga tongan be pau sing puduna laksage impact news sumit yeng taduna lebio Government of Manipur Directorate of Handloom and Textiles Manitext Manipur International Textile Expo 2022 Lakliba November gi tarik manga dagi taraga mari fauba Arban Hat Nilakuti da pangtokadoriba Manitext 2022 edition gi damak saruk yabiningba weavers, artisans, handloom societies, textile entrepreneurs, amadi enterprise companies singna aikoi gi website www.manitext.in da lakliba October gi tarik taraga nithoi dagi kun gi taruk faub gi manungda online registration tawirana ba pogjenjeri Presto Personalized Wonders Imphal nauna hangdok jare hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Tong Imphal Contact number 0385-244-9025 natraga 98621-00456. Mayam amuka hana taram nokjari bulletin asigi makha tabu pau miyam de pizari hauzik leba sada covid ki active case lising kuntaru kachatru kun manga da hanthare hauki bapung kun mari da covid naramba miyoi lising ani ga chahum humdra humdoi recover tauke recovery rate chada magdrani pan 0.3 ta hengale India da hogi bapung kunmari da COVID ki positive case lising ani ga chahum marfu manga hengalakhe positive hoibagi chang chada ama 10.0 mari oike hauze fawda recover tauki bapun ba masing crore mari lakh nifu lising humdra humdoi hele hauki bapung kunmari da COVID tagi miyoi manga lekhide apun ba lekhide ba masing lakh manga lising kunipan ga chanipan maudra manga sure Hauzik India da COVID ki apun ba case masing crore mari lakh nifu taruk lising kunipan hele Nakalamaromda malim gi oina COVID ki apun ba case masing crore humphuni thoi lakh maudra taret lising yankhai hele apun ba malim gi oina COVID tagi lekhidaba masing lakh humphu manga lising humudra hele amadi malim gi oina COVID tagi fagalaktuna discharge taukiba masing crore humphu lakh marfu taret lising maudra nipan hele Lengang na angang mari dagi henba imung da lenga ki kudong chaba fanghaloi haiba wafam asi khara munna khantha haningi haina iramdam kanba apun ballo ikal gi maike dagi fongdorakli uripo khaidem lekai da leiba lub asigi office ta pangthoki ba pawgi mifam amada lub asigi secretary general W Luang Leimana lengang na lorakpa warif khuding akhang ahai amadi leipak miyam ga mamutta na nainaraba warip ohensi yelhomi oiriba how maitai sing iramdam asida khwaidagi missing yamzadraba minority kanglof haibadu oiri state asigi apunba masing lakh kuntra rom sigi manungda yelhomi oiriba how maitai gi apunba missing asi lakh tara manga tara taruk rom tamak ngaire
Kanglaipak asigi ching amasung tamda mitop singna khurak hangdana lay silakpana yelhomi singi senmit lon leishiem lon saktam lon nat chatnarol lining laishol fizet chakcha asina chingba kayada matam kuinadagi chaitheng pirakpana ngasidi aikhoi hiram khudingmakta khamtheng na mipal tangba haibadu oire haiki सिगुम्बा लेपाकी तुंगी ओइबा वारेप अमा खुनाइजिगी मुटपा नत्रगा हौगटपा हाइबसिगी लाइबक लेपकदोबा वारेप असिबु मियाम तानादना अखोइगी महामद बिन तोगलोकी अनिंग अनिंग बफलदा लाउथोबदु कनागमना थौइनसिनगुम्बा मानबा मसी तौबीदबा अदुगा खरा हेना मुन्ना खनरगा कारमाइना तौरकांदा अखोइगी मिसिंगसिगी केनोसी ओइबा यागदगे हाइबदु खनरकांदा तौबीबना फगनी हाइबदुनि अखोइ यानिंगदे हाइबना तेलेपाक मियाम यामंगनी यारंगनी सरकारना लौरेबा वारेपसिदा अतमनना अंगांग मरी पोकपदा लेंगाकी थबक नसिंगबा अमता पीरोय हाइबसे अखोइ थवाय Manipur Women Foundation gi manga suba state level mathematics and science competition namthak oiramle thawang asida mahiroi amadi guardian sing kham thengna pena khidre thogdo asigi matangda guardian suranjoy na fongdorakpada Foundation asina sinduna class 3 dagi 10 fawbagi oina science amadi mathematics ki competition ama sinki competition asigi form gi mamalna lupa tara amadi subject amagi lupa chama yankhai oibana science amadi mathematics subject animaki exam yawu mahiroi singdagi lupa chahum lauri Foundation asina pirakpa form gi matungin na Imphal West ki oina Johnston Higher Secondary School gi center da chatlubada ayuki pung taramathoi makhai taraba fawbada Foundation asigi miyoi amata lakhitabaga luinana center asida mahiroi singi roll number na chingba amata naplamba thengna khide haina pendaba fongdokhi Mahana makha taraduna district asigi oina apunba mahiroi lising amarombu namthak tawriba asigumna atopa district ke center singdasu chatharam loi hainingai leite mahiroi singi pungning hanthana bacha tharakliba thowong asi hakchin na lawi marilenaba authority amadi mahiroi sing na akanba mityeng changbiduna maral leiba foundation asigi mathakta lokhatfam thokpa thabak lokhat piu haina phongdokhi Guardian Singh School da Europe pada room number gi koi roll number theat pa khot pa arrangement amta torom de adigi moina tawrisi form ji yame amamom da lupa tra tra pi yon mani subject ani ni science ka maths ka subject amakak tharagana 150 subject ani tharagana chahum chahum je hariba satra mayam je collect tawbre aduga hujik fawda aina khamra zone gi campus da more than nearly 1000 satra mukti lerem gara khalle si sumaina atopa district da zuloi leremni sumba competition ji yahollaga mamin mana singnaba haidana khona jabaneba asi yauna bhona da angang ji khoi nini humni mamang di preparation ga tawbi na angang gi interest hapna sumba competition ji yauna motivate tawna yam hona bni adubu ngasi style jina di khoi da judi motivate tawa angang judi motivate tawa sumba competition ji makha ta na yaw haibda angang da ju di motivate tawrani ba ala sumaina tawbasi yam pen di yam nuaite adu khoina haining ji as a guardian khoigi mari laina bo authority lai student union lai government gi body adagi khoigi concern satri organization mayam dup sing jina sumba government ta dana mathomman khangna sumba competition chili basu organization singji kra miyeng chalaga yeng chalaningi government na ju moi gumba organization je thigalaga organization jingi mathakta khoi cherak bihaningi Mumbai da Manipur gi guest house sanabagi thabak Manipur lengang na paikhat pangamdana leidiba asi Shiv Sena Manipur State Unit ki President M Tombin akanba mongda yaning da bafung dorakli loina na athuba da guest house sanabagi thabak paikhat piyo haina lengak ta taksilakli Imphal gi bauprada leba Shiv Sena Manipur State Unit ki bhavanda paumi singa unabada Tombina Miyam Manipur gi miyamna cancer amadi tongan ba ana layeng bagamari lenana Mumbai da chatpa matamda mafam aduda laifam chafam gi awaba kaya mayoknari state asigi miyamna thengna ba awaba sing asi kharada oirabasu kokpangam nabagi pandamda mahak amadi state lenga ki maikaidagi Maharashtra government ta Manipur gi oiba guest house ama sanana ba mafam pibiu haibada ayaba piduna leirabani adubu laibak thibadi kanagumba Masagi oizaba thiba kharana guest house sanabagi thabak asi thintha handuna leire masi athubu matamda lengak na mityeng changbiduna miyamgi interest guest house saba haununa ba thabak paikhat piu haina taksilakli Manipur ki chaliba ana layang mari leina ba aduga awa mayam singdo akhoi de mit ki pi tai ba adu gumba mayam sing se masi ki dongta guest house sama sarana honabda matam asuk kuina namsan mase masi I totally condemn taweba masi please state government su aduga madu tawge na chil mi su ayi samina se akhoi mateng pangjage aguga masi sanga da pa sa punamak se Shiv Sena state president ki daito ijage
Jiribam District Police na fagalakpa Indian made foreign liquor amadi beer bottle kaya haidoktuna manghankre. Yungang amadi beer singadu Excise Commissioner Manipur gi yathang matungina Gular Tolda laiba Excise Station Complex ta Jiribam gi additional SP yauna Excise ki personal sing Jiribam Police ki officer sing amasung kada Jiribam gi thomi singaloina na haidoktuna manghankhi. Yungang amadi beer sing adu lupa lak nipan rongi mamal oigani hairi. Punne hingminaba khunai puhing khun boxing academy gi boxing ring ama maikhum hangdokre boxing ring adu puhing khun gi foundation day gi thoramda hangtokibane uripok takhelambam laikai da leiba NG college indoor hall da pangthokiba thoram aduda NG college ki principal Ashok RC Sai Khumanlampa ki deputy director Dronacharya awardee Leishangthem Ibomcha Manipur Amateur Boxing Association gi secretary Fairojam Dhanajit Puhing Khun gi president Takhelambam Babu yauna NG college ki oza sing amadi Puhing Khun gi mahiroi kayana sarukyakhe Thoramadu mari lenana Puhing Khun gi coach trainer singbu ikai khumnaba utkibaga loinana medal fangbang amlakraba boxer singda khudol tamduna pukning thogatke Arab the bulletin is headline samuhana miyam da thamjani Manipur da pangthokna bugum state asidasu leave no one behind haibathim da World Food Day gi thoram pangthokre Manipur nung si bagi wafam pongdok pakhaktana Manipur nung si haiba yaroi tawthoraba da thabakna takpa mathau tai haina ke samthongi MLA ni sikan stapam na pongdokre Amasong Manipur Women Foundation gi mga suba state level mathematics and science competition namthak oiramle thawong asida mahiroi amadi guardian sing kham thengna pena khidre Matang size bulletin na solution jare Manipur amasong malungi tongan-tongan mafom sing dithogli ba ipaw sing gidama impact news mitieng ta don lebio Ningon sa kong numi sidi singgu holu